Imes Paodam yang tabiri basimbu taram na oksa bagloy na kurumzari. Paodam asigi maroyo pao oina Lomi singi sento henga na ba thaurang paikhatle haina Agriculture Minister B Hangkhaliana haikre Weekly Iron Folic Acid Supplementation Program haiba sida workshop pangthokre loyena Waikeswa Singh Memorial Senior Volleyball Tournament 2019 gi ngasi sanakiba matching da LSYC na NYC bu mari amada maithiba pikre Hauzik mapong Paulo Birasi State asige semilon phagahana bagidama lau singugi lamda sakwa handuna lomi singi senthok saruk ani henga hana bagidama Agriculture Department na paikadaba thaurang sing taure haina Agriculture Minister B Hangkhaliana haikre wapamasi Minister na Manipur Government na Central Agriculture University Imphal ga Puna Sinuna City Convention Center Palace Compound Imphal da pangthokiba nongmagi oiba state level workshop on biodiversity and sustainable agriculture for doubling of farmers income haudok pagi tharamda athoiba mithongi waron pireduna haikibani Minister na makata adna haikibada government amasung Department na pothok yamna leigadaba makhal kyagi phau hawai amasung hangam maruna singba sing amasung tamda thana ba thabak paikhatle industry based toba mahi marong sing chu la sing amasung kabrang sak pambina singba singi longmi singda thanduna senthok hengana ba hotnari haiki sasan yokpa hengana bagi oithokpa singdo paladuna minister na demand tawribaga supply tawriba meat ki pothokta achauba gap ama leiri haiki State asida organic pothok singi demand yamna wang hengalak pasina state asigi semit on phagahanduna longmi singda thabak piragani haiki As there is huge gap between demand and supply of meat and meat products, the potential to increase rearing of many other livestock becoming more pertinent in this context. I am optimistic that the increasing demand for these high-value organic products of the state will create market providing necessary impetus and opportunity for the farmers to generate economic growth and gainful employment. Taramaduda Rajya Sabha MP KSIS Bhavananda Professor Premji Vice Chancellor Central Agriculture University Imphal amasung Dr. Suel Akhtar Additional Chief Secretary na mathangsina tharamapu amasung akhana mithungsing oiki Ngasigi workshop asi loisinbagi tharamda Bharaki Vice President M Venkaiah Naidu Governor Dr. Nazma Heptullah amasung Chief Minister N Biren na mathangsina athoiba mithung tharamapu amadi akhana mithung oiki We must utilize those resources, we must have a positive mindset and we must focus more on development. Leave politics, elections are over. Now there is a government. We should think in terms of focusing on development. And development also must be widespread. It should reach all sections of the people. Every person in Manipur, every person in the country must feel that he is also getting fruits of development. Vice President M Venkaiah Naidu gi numi humni gi Assam Meghalaya amasung Manipur gi khongsat amadi ngasi pangthokiba nongmagi oiba state level workshop on biodiversity and sustainable agriculture for doubling of farmers income thoram saruk yaba Vice President ngasi nungthil pung ama minute yangkhai tabada Imphal International Airport ta Indian Air Force plane Rajau ta thonglaki Vice President bu Manipur gi Governor Dr. Nazma Heptullah na lusingduna Chief Minister N Biren Deputy Chief Minister Y Joy Kumar Works Minister T.S. Beshwajit Health Minister L. Jayanta Kumar CAF and PD Minister Karam Shyam TNR Hills Minister N. Kaiji Mahut Minister T.S. Syam Kumar PICD Minister Loshi Dikho Agriculture Minister B. Hangkhalian Social Welfare Minister Nemcha Kipgen Rajya Sabha gi MP K. Bhavananda Chief Secretary Dr. J. Suresh Babu DGP LM Khauten Taramna Oki Loyana Manipur Rifles amasung Indian Reserve Battalion gi apunba khongbuna Vice President bu Raj Bhavan Imphal da Guard of Honor piki
Manipur ki masak naiba laibung thau mapan ki manung chanba mairam ngakpa ibudo khamlangba amadi ibendo siza kalika anigi kumsi sahi ki harau bagi thoram ngasi kalen gi humni panba yumsa kaisan numittagi hokre ngasi dagi kaksing wairi ibudo khamlangba kaksing khulen ibudo khamlang bagi lai harau bagi thoram ngasi lai ikorom matungda haudokre amaromda ibudo nauhal ahanba amadi ibudo kori phabagi lai harau bagi thoram su ngasi dagi haudokre hairi Weekly iron folic acid supplementation program Hibas the Nomagaba state level convergence workshop among us Directorate of Health Services and State Health Service National Health Mission Manipuna Sinuna Hotel Impal the Pangtokre Taramadu the Health Minister L. Jenta Kumana Atomitung Health Services ke Assistant Director Dr. S. Rajuna Tharamapu Aduga Health Services ke Assistant Director Dr. R. Shamsundar Social Welfare Department ki former Joint Director Dr. S. Shishak State Women Resource Center State Project Coordinator Surendra Amadi Additional Director Education S. Dr. R.K. Tenedina Akana Mitung Sing Oiki. Taurangi Atai Mitungaram Piraduna Minister L. Jentakumar Haiki Iron folic acid asi angang singda matam sana pinaba Social Welfare Department Education Department amadi Health Department singna puna thabak sangseminasi amadi mama oibi sing amadi school singda su satuna hiramasigi matangda awareness PC haina su minister na phongdoki State lairiba lairiba Tola taraba amadi lukrabi singda thengnariba ana layeng bada layeng mon pesa puthok chaba ngamdabagi thengnariba awaba kaya adudagi koknaba Manipur Chief Minister Biren Haudokiba Chief Minister gi Haksel gi Tengbangi Kasing 32 Wangkhem Assembly Constituency manungde leiba beneficiary singda yenthokpagi thara amangasi Yaripo Khoirom Kangjebungda pangthokre National People's Party NPP 32 Wangkhem Asina Sinna pangthokiba kat yenthokpagi tharamadida Wangkhem Jilla Parishad ki nominee member KS Sobana Athoiba Mitunglen NPP Manipur Unit ki Secretary Organization Laisram Thanil Mitai na tharamapu amadi Leirongthel Ningel Gram Panchayat ki nominee Pradhan Salam Kumarna akhana Mitunglen oina saruk yakhi Tharamaduga Marilena NPP Manipur Unit ki Secretary Organization L Thanil na phongdorakpada State asigi CM Biren na hodokiba laira anang tola taraba amadi lukrabi singi ana layengda mateng oinaba hodokiba CMISD scheme asi Wangkhem asigi oinasu kudong chaba sibu phangba yaraba singda phanganaba NPP Wangkhem unit na honaduna miyamda karsing asi ngasi yenthoksobani 32 Wangkhem asigi oina imung lising amasani yangkhai ming pikhatpagi manungda imung satruk ki ahanba oina card asi yenthoksobani lemhoriba imung satruk yangkhai gi su atuba matamda karsing yenthoknaba hotnari haiki Mana Makatana Pondorapada, CM Birena Loya Lam Yauna, Manipur Gimiam Gidamak, Yaifa Tarangi Tabak Taranka, Pakalak Lebasi, Head number Makai, Wangkem, Esigimiam, the Yohanaba, NPP, Wangkem, Unina Angamba Mateng, Pankigani Haiki. Hoki Basahi listening to Manga Toki by Ising Sauna Oaban Nahan Kraba, Sandel District is a Pikarungi Miam, Dalenga, Pigani Haina Lautopi Kraba, Sentang, Nasi Pauba Mapung Pana, Pitopi Dabadagi. Ngasi miyamna sakpi karong kaithelda wakat mifam phangkre sakpi karong block manung delai baning thausin mateng pangduna flood victims demand committee Sandel na sinduna pangthokkiba ngasi gi wakat mifam aduda ichauna awaban nangan khraba imung singi mioisna saruk yaki wakat mifam aduda saruk yarambi nupi amana phongdorakpada haukiba sahi lisingai 15 da thokiba isingi chauna awaban nangan khraba miyamda lenga na pibigani haina sanction tawbikraba sanpham sing beneficiary singda ahan ban installment gi oina Lising kuntra pibi kramatung final installment gi sampam lising nipu mangadi ngasi pauba pithok pidababu yaning da phonok na athuba matamda lengak na pithok pinaba ngasi waka mi phamasi pangthokpani ising isauduna soon kraba yum amadi lopham sing ngasi pauba samjin sajinba ngamdana su leiri maramasina wana sujan omjaraga leijari balamdama sigi miyam khanbiraga athuba matamda walhoriba sampam sing pithok piyu haina appeal tawrakli akhoi gi prayana wa base akhoi gi flood na zum pu khraba yam leibani adusu saba ngamdaba mi kunga yam leibani aduga kanda gumbana low pu thokraga low du huzik semba ngamdana leibisu yam leibani aduna adugi damakta
government na pisa pige habisi hozik pau pi da basi karigino akhoi prayadi yam ware sapikarong da leiba akhoi praya mayam si yam ware aduna government na su du khanbiraga athu ba matam da akhoi gi pisa awat pa 45 si thu na pibi Rotary Club of Polo City Imphal gi President Birla Hobby Jamna Haikre Handa Ikui Kuidana newspaper amadi electronic media kuthangdagi Yambem Linthoi Kobi Sahitara Marirom Surabi Top Mayai Lekai Iril Wangma Imphal East Labia Sigi kidney transplant Tongnaba donor Lairabasu Satosasana Amadi Operation Tobuna Singbada Sinanaba Cell Laitabagi Mamang Sahigi August Kunmathoidagi Hauzik Pauba dialysis Humdra Mangarak Toduna Laire Haiba Kangbangamki Linthoi gi kidney animal fellow badagi mahaki mama sadanana mangondagi ama pigani hairabasu atai operation singbada sinanaba cell laitabadagi transplant tawduna lairakpani adubu Rotary Club of Polo City Imphal na angang asigi operation tawba chathosasana amadi tha taruki hidak langthak sing puthoklagani amadi New Delhi gi Fortis Hospital da operation tawnaba lakliba tang kunda Imphal thadoklagani haina ngasi Manipur Press Club ta pamisinga unabada Birlana phongdokre Magna High Club Asina Mamangda Baby Langamba Amasung Baby Jenia Kobi Angang Anidasu Linthoi da Mateng Panglibagum Mateng Pangbalekre Maramasina Press Media Singna Mateng Gidarka Leba Mio Singu Thidorakpada Thagat Pagaloyana Makhatanasu Thidok Piu Haiki Club High Mateng Pangli Happy Road Pang Biagi Hay Dr. Sutara Jarena Koi Club Panglu Mateng Sidia Koina Yang Kedua Mateng Panglaga Koi angang si semai tu kena atu matam da hospital da thar ka dali da adi transplant si ya ni to si na semai lep da bani National Highway 102 Imphal More Lambi gi Nongpok thangba Khongjom Police Outpost ki manung janba kheba sing da leiriba Khongjom War Memorial Complex ki awang thangba da leiba PBS Brickfield Complex Khongjom gi manung da low uriba lobu ki sarukta phit chamarom sangba aduga phit tara dagi kunlom pakpa lambi saruk ama phit trani thoi tara humdorong wangkhalakle lebak wangkhalriba sigi matangda paudam ama Estivina hojik leijariba jaga ase Khongjom dagi haidokpa koina mayamna kheb chingi complex tigi site laiba PBS Brickfield manung dagi hojik mayamna yamna ngaknaba thodo moida tichibi ki leimai si ekoi leijarmi ba site dagi hojik khalapagi symptom ma mayam iriba crack si hojik aina lepchari ba jaga si mak labu koina leiramba dagi hojik elevation se ground level dagi yam da foot tara ka mathoi tara ni thoi ba waklaya hariba jaga sina sarana kun se foot chamaga tara kun gumbagi chang amadi leire hojik koina uriba symptom se labuki hojik mak khau thanaramba jaga si daida compress on inkalaba matungda crack sing mayam ma uri masigi makha taba details sing se koi complex ki music da unazar ga paudam bijak शुभ नाम बोलिए कृष्णा राय अब तक यहाँ कब से ये जो कंस्ट्रक्शन का काम कर रहा है कब से शुरू हुआ हम 5 तारीख से कर रहे हैं 5 तारीख से वो आने से पहले इधर का जो जमीन ऊंचा था ना वो देखा है नहीं वो तो पूरा तो नहीं देखा सर थोड़ा देखा जो हम लोग आया था उस टाइम थोड़ा कम था उसके बाद फिर हाइट होने लगा अपने एक दिन में कितना ऊंचा आ रहा है ये तो थोड़ा सा 1 फीट 2 फीट ऐसा आ जाता है ये इसका लंबा चौड़ाई कितना होगा लंबा चौड़ा तो 70 फीट से ज़्यादा होगा 70 फीट से आपका ख्याल से वो क्या लगता है तो पता नहीं कुछ तो होगा सर इसलिए उठे नहीं था अपने आप तो ऐसे नहीं उठे वो जो उठने के टाइम में आवाज़ देता है क्या नहीं आवाज़ तो नहीं मिला लेरंबा पोट से कंप्रेस होन इंखलाबा मतुंग दबजि वाल होइना लेमाइगी सरुकसिंग ची वाल होइना लेपगै मसी हजिक मखोइना तंबगी मतुंगिना नोमो नोमगी खरख वांखलै हाइबनि ना मसी करी ओइबा याबगे हाइबसे खो याम चेक्सिन यंगोबा आरक्वेक जोन ओइबा स्टेट अमा ओइबनिना अमुक्ता थोखिद्रिबा मोंग थोरइबा सिगुम्बा
पोसे कोई मुन्ने यंगसलगा करी खुदों थिबा लापा याबगे हाबगे प्रिकॉशन लौबा दरकार है थंजब मरी मंगा सुबा कांदाई सर बोर्जिन दाइबा सर ट्रेन सीधा कनो मदी तोरे अकोइना सुंदा लिबा खाबदो अदु नंबर की वरमनी पायरा का कोई करिन खंदी सी याव अदो हजित मसी करी उइबे हैना खंदे अकोइना खनबदो असुमदा की लेबाक मनुंदा चंगे असुमदा वांखल बेकिरो अदो ओरिसु मयाई दादी अमुक करिम तोदबा लेपाक से हाना कोई मथक से गाड़ी गुंबा दुम चलमिको चली अदु कैसु तौदे कर्स तोदे अदु मसीगी वांखलक मतम सिदा मागे खंजेन गुंबा पीबा नत्र गैस गुंबा थोर करिम पीदे सिम्टम काइम तौदे नोंगांदा कोई चले करिम तोदे आयुक्ता लाए खर वांखले उमितनी सूर्य खर वांखले खर तोरतो हजु फाबदा दु वाखत लेप्ट्री लेप्ते ngarang dagi dinga garang dagi kar kaibdo kaibasu khare hilli crack se khare hen that means magi compression se la compression la sa gi mingong thai bi sa ming dipak ko hajib je jaga se ta tobiri be sa gi thabak se kari laibak nai raga khoi gi sek sang ai machine ki sek sang ai laibak nai ba khoi gi complex manung se da je khoi nu ujari si laipak si atopa jaga dagi loksalaga pukhalaga thamba misalaga thamba laipak ne sidai ta yam chauna break ma lae nakan sidana khoi laipak ki wang khale hai bagi port ka le mas dai isana thengna masi kari kai kamain wang masi khoi na khambud de ko si han torom deba sina si ga no me bari mangani sore se se khai re sina de si tongkha le sina no mo gi khara khara no ayung den de tawde da torom ba mal ayu khuding wang khalam and hana di yam niam na le me ba hojina mo wang sidi thama ba sidi thama pare sina no me bari mangata masi numdang di sa sida sum le bi numdang ji le te khoi di pung nipan service toy ba nungting pung mari makha de nungtin gi matam se konjen gu matawa gas smoke kai kara adu kai mu ta ba di leite isa da kari chingna ba jaga se da smaina tawre si kari oi be shor gi ama la ngada na khale bai han mu tang ka sida shor am la me ba bai ta si mai tha ba kangu hai ta sem mai tha sek tha ba kangu sina dang da thengna ha kari ona le koi nupi oi sa ndo ya du koi ni khanja ba da masi lai ram bi kum ba na ngale Brickfield Khongjom jaga simak Imphal dagi lagana kilometer kunthra gi maya Kakchingom dagi lagana taraga mathri thoi sumaina leiba highway dagi nongpo omda chalakanda akhoi gi kheba chingi nakanda leiba complex ni harba complex sida thoiba thodok si yamna ngappa akhoi gi Manipur da mukta thengnadriba pot ni masigi pot chi kari oi ba yabagi habdo khoina to palamdam sta lei biramiba isil naw se silu wari sajabu matamda jingnaba kya mas phundu pirikli sigumnaba Paodam masi thamjabaga loinana masi kari no habdo mari leinaba authority singna yengsin biba ma dakar oi habisi thamjage cameraman Joy Chandra Sharma ge loinana mayambam Kumar Loktak sengbagi namada NDA na lupa crore kaya manghan beda January ba singi mathakta action lakhotuna amra leba sing phajinduna jail da thamu haiba dabi taroduna ngasi nungthil all Loktak Lake Area Fishermen Union Manipur na sinuna Manipur Press Club da protest togolo na mi pha pangthotuna tongan ba hiram manga da ware lokre ngasi mi phama da saruk yakhiba ala phonggi secretary o rajana phongdokibada English ni tarama thoida Loktak ki phumdi sengbagi namada lupa crore samri miyoi khrana khubak mayai da sagun daukre senaba sing mathakta lenga na case lokholiba du thaga pa phongdo I makhoi gi mathakta dandi piu zel thazilu haiki rajana makhata kibada Loktak Development Authority matik chadaba authority ni makhoi gi mathakta lenga ne action lokhot piu haiki Nasigi mi phamadu da laukiba ware manga adudi Manipur Loktak Lake Protection Act 2006 repeal to English ngai tarani thoigi January 15 da High Court Manipur gi order repeal to Loktak phumdi sengbagi namada yamlaba sempham mangkhibagi matangda inquiry to Ithai Dam Commission to amadi Loktak kallu haiba yauri Loktak sengkor sagar mi damak ta thadra ko sembam kaya prajamia sengkor sagar mi thadra ko sembam kaya sengkor Loktak mai da Europe tena kubak mai da table dam sakung dogi bak mioi singa do adugi matakta akan vaccine lo kona bidamak ta ngasi koi press club ta koi prajamia pura kal da asi o Loktak le representative union na singa kal da har meeting ase pangthok cheri KSA Jiribam District Council amadi Jingwak anina punna sinduna ngasi Jiribam Town Hall da 1 day observation on Jiri Treaty 1833 haiba tharama pangthokre
Taramadida President Members in Oina KS Janaki Devi, Adaksha, Jiribam, Zilla Parishad, Ais Ibotombi Kuman National and International Awardee, Elangbam Johnson, President UCM, Dr. C.S. Komal, Retired Assistant Professor, Jiri College, Zini Devi, President Jingwak, and Chaton, President KSA, Head Office, Amadi Bonsan Lauriam, President KSA District Committee na Daista Punky. Tharamaduda Saruk Yakibasina, Jiri Treaty 1833 Matangda Tongan Tongan Wapam Sing Pondok Naki. Kaksing Lamkai Bazarda, Nasidagi, Ima Lairembigi, Laisang Hongbagi Taram Ama Pantokre, Laisangasi, Kaksing Lamkai da Dukan, Pamliba, Popam, Pamliba Singna, Sel Kaigal Agas Hakibani Hairi. Prime Minister Narendra Modi, Sweden dagi numit mari khungsata UK da ngasi thungkre, Sweden da lairingai da PM Modi na pung tarada high level meeting tarada saruk yaki. London da PM Modi na Commonwealth Head of Government meeting gi saruk yaki. British Prime Minister Theresa May ga unaduna top level meeting pangthokani. Queen Elizabeth II gasu PM Modi na Buckingham Palace da unagadori. PM Modi bu London gi Heathrow Airport da ngarang okiba. Britain gi Foreign Secretary Boris Johnson na haikibada India UK gi marakta lainari balaloi tiki mari chakholakpada nungaiba poi PM Modi khongchatna mari adu hena khudong chaba leiragani haiki. India ga lainari ba mari asi chakhotuna lakli tha sigi tarik kunma thoida External Affairs Minister Sushma Swaraj ki khongchatna lebak ani gi marakta rajniti thajanaba hengatlagani haiba wafam China na phongdokre. Numit Marini Konsata China da Lakadeba Minister Swaraj na Mahaka Pamanaba Wang Yi ga wari chanagani Hokiba Chahida Tokiba Numi Humdrani Oiba Dokla military gi Watoki Matang da Su Lusingba Anina wari chanagani Hairi. China gi Foreign Ministry gi Wangang Loi Hua Suing na Haiki Swaraj ki Kongsat na lebak ani marakta lainariba Rajniti ki thajaba du henga halagani Maru oiba wari chanagadaba hiram sigi manungda Pakistan occupied Kashmir da sagaliba China-Pakistan Economic Corridor, Indiana Nuclear Suppliers Group da yaunab honabada, China na yetpa amadi Jaish-e-Mohammed bu global terrorist ni langthoknaba honabada China na yetpana singba wafam sing yauri. April kunmari da panthokadaba Shanghai Cooperation Organization SCO gi Foreign Minister singi meeting da su Minister Swaraj saruk yagadori loyana Chinese Hindu scholars sing amadi mahiroi singa su unagani hairi. SCO da yauriba lebak singdi China, Russia, Kazakhstan, Kyrgyzstan, Tajikistan, Uzbekistan, India amasung Pakistan ni. Katua gang rape amasung murder case bu yamna tamthiba amasung chakhotabagi thodawni haibag loyana asigumba thodok lebak asida thoandanaba miyam puna daita lawgadabani haina President Ramnath Kovind na haikre thodo adu ikainingai ni haiki. Jammu and Kashmir Chief Minister Mehbooba Mufti dansu haiki Asigumba tamthiraba saja adu nubi macha aduda kanana karigi tawribano nomadi Muslim community gi sahi nipan da ngairi bi nubi macha adu phabiki phamlan biki amasung hatok biki miyoi nipan mara leire haiduna charsit thangakhrabani. Sanabagi Pauda All Jiribam Sports Association Asa Jiribam na sinduna Jiribam Government Higher Secondary School gi playground da Tim Tarani Toina Saruk Yaduna Sathariba Nipan Suba Y Keso Singh Memorial Senior Volleyball Tournament 2018 gi ngasi sanakiba ani super round league ki ahanba match da Lalpani Hawkip Youth Club LSYC Lalpani na NYC Namdailungbu set mari amada maithiba pikre. Ani suba match da 37 Battalion Assam Rifles amadi BBC B Vidyanagar sanakibada Numita Salakpadagi Hayang Ayuki Pung Nipanda Mes Hanaba Haina Lepnaki. Ngasi Sanakiba second round league ki ahanba match da Lalpani Hawkip Youth Club LSYC Lalpaniga NYC Namdailunga Sanakiba match Lalpani Hawkip Youth Club LSYC Lalpanina tos ngamduna side khanki aduga NYC Namdailungna hana service tawki. Match aduda Lalpani Hawkip Youth Club na NYC Namdailungbo set mari ama kunmanga kunteret kunmanga kunmathoi amadi taranipan kunmanga da maithiba piki. Match asigi oina A Baba Hal Singh amadi A Dilip Singh na umpire oiki. Hauji arabada maraba amkana pizari. Lomi Singh Sento Hengahanaba Thaurang Paikhale Haina Agriculture Minister B Hangkhaliana Haikre
weekly iron folic acid supplementation program haibasida workshop pangthokre loyena Y Keswa Singh Memorial Senior Volleyball Tournament 2019 gi ngasi sanakiba matching da LSYC na NYC bu mari amada maithiba pikre ngasi gidi paudam pizaba matang ngasi loisinjari miyeng tabiri basingbu kurumjari